Manipur Youth Culture Organization Maiko Porompat Thawan Thabalaikan Sinduna Kumja Ningshing Kungo Humdudagi Lanthokpa Hawakhiba Labuktongbam Shyamdev Shyamo ningsing manak ki ahumlak suba oina kasamtung hodam leraktagi saknairaba lilaroi Brajabasi Mayum Julon Chandra BJC Sharma amadi Assam ki Parboy Kulian Kasardagi Maisnam Biramni Singhada Piragani Manalan Topagi Thormasi Lakriba Tang Taramanga Sagol Senumit ke Nuntil Pungama Taba Matamda Infaga Bijiro Teleba Rumal Checher Gilutiram the Kairao Esigi Emilia Rambamramesor Majai Emir Gurjat Professor Thiam Jakendra Amadi Agaswan Infagi Head of Program Oramba Adikari Mayum Gechandra Sarmana Watang Sina to Mitulan Thormapu Amadi Akanaba Mitulan Unasarukia K Mana asida maru oina malengi mafam kaya da khundariba Manipuri artist singna art and culture ge tonga tonga ba hiram singda chahi yam silakraba artist singbo konsinduna biodata sing khongbat laga screening committee na recommend torokpa artist singda mana asi lanthokada bani mana asida sel unilupa lising kul sol amadi citation yauri mana asi Labuktongbam Bhubaneswari Devi amadi magi machin maupa singna layoi khraba mapai bungo dharma ge saknairaba artist Labuktongbam Shyamdev Shyamo bu ningsing duna kachaba manani